Manipuri thabak amda tawjararwege adugi tokcharage adugi miyamna warabiganu one-sided interview khadang nattabida two-sided both-side interview lormadina Hojik phawbada miyamna tari uribasi ahanbada viral chatkraba KK singi post Facebook post tuna maram oiraga siba yabagi khongpham yoruraba thoinganbagi tabi khidraba side of story du channel asigi maikaidagi thamkhibani hojikti Karnajit ki tare thoinganbagi su tare Licypriya ki maikaidagi one-sided oiba interview amana maram oidina lamdam asigi miyoi kaya amana saurabani na makha tana lamdam asigi thabak amata tawroi haina phongdorakli Nakal amurumda RK production ki maikaidagi di Licypriya ki Facebook account ki thagalakiba post aduna maram oidina Thoingamba hairiba miyoi asibu aduki matik yamna fibam sokchilakpa Licypriya ki side of story du khaktamak social media asida miyamna khangnaba adugi Thoingamba ki side of story adu puthoktuna animaki oiba wafam adu tahanmani haina phongdokli Masida kanana chumlibano kanana lalibano haibudidi adom yu wakalun oibiyu tawbatabu isu asigi matangda kallab irang mara asida nakal anigi mi amata watte adubu achumbani kayam kuinabu losinba yagadawribage sel thumgi oiba isu asi ihan hana haurakpa matamda leibak asigi oina lairiba logi matungina thaba asi tawramba taragadi ngasi wawa launaduna lalak asida nakal khaidoknaduna social media asida hunariba asi thoklamdabadi yabani Adubu isu asigi matangda social media da puthoktura leibak miyamda khanghanduna leibak miyam asina achum aran adu wayan biru haiduna puthoraktuna wa asi makha adamak chathanarebanina social media asida miyam khangna loisinkiba asina di khwaidagi henadi faragani Licypriya kangu jamhairiba Facebook page asigi maikeidigi Thoingamba hairiba miyoi asi huranbani Yum sabigani haiduna paisa lokthoktura chenkre haiduna maran sibani Thoingamba hairiba miyoi asigi maikeidigi Licypriya hairiba Facebook page asidagi phongdorakliba wafam adu aranbo wafam ni mahak lande haiduna RK production hairiba channel asigi khuthangdagi mahak lande haiduna mahaki side of story adu interview phongdokpani Licypriya gi mapa Karnajit ki maikaidigi amuk RK production da thorakiba interview adu da phongdokliba Thoingamba gi wafam sing adu aranbani haiba wafam amuk phongdokpani Matang swaisi fawbadi isu asigi matangda miyoi kaya amanasu magi oiba wakalon kaya ama puthoknaduna phongdoknari aigi oinadi fibam asida fawbadi nakal animaki oiba yamna balance oiba condition amada leibra haina kanjai adubu hojik lemhoriba wafam ama haiba taragadi Licypriya amasung maki mapagi maikaidigi phongdokliba wafam asi Thoingamba hairiba miyoi asi RK production hairiba channel asina interview lawrakiba adu one-sided oiba paisa pibagi moong manba video amani haiduna hojik fawba adumak phongdoktuna lakli hairiba wafam asidani isu asi makha tana ngasi fawba adumak social media da hunnaba leptribasi Thoingamba hairiba miyoi asibu masak khangmani haiba mahaki manaknakna leibinaba miyoi ni haiba kharagi maikaidagi hairiba miyoi asi relief camp da fawba niyom chumna leiba nate mahak asi ta tawduna leiba miyoi ni maram asina thogliba isu asida su mang adumak lalamgani haibagi moong amada wafam phongdoknaduna thogliba isu asibu Licypriya bu mingchat thiannabagi damakta hotnaba thawong amakhakni haiba wafam asisu adumak uba fangli miyoi kaya amagi maikaidagi su hojik leiriba isu asi waiku culture gi oiba chanabi aduni chingthanabagi damakta hotnabani haiba wafam su adumak taba fangli miyoi kaya amagi maikaidagi su RK production gi maikaidagi puthokiba video adudi Licypriya kangu jamhairiba Facebook page asidagi thagalakiba post aduna maram oiduna khudongthiba taruraba mahaki wafam amata kanamatana tabidana lale haina chatluraba Thoingamba hairiba miyoi asigi magi side of the story adu puthokpani maram aduna masida michangchangbagi wafam amata leite nakal animaki oiba wafam adu animak puthoktuna miyamangda khanganbani haiduna su phongdoknari Licypriya gi maikaidagi hojik thogliba isu asina maram oiduna makha tana Manipuri gi oiba thaba amata tawroroi haiba wafam asisu phongdoklingagi matam asida handak lan gi matam asida lamdam asida leiriba miyoi sing mateng tawnabagi dabaktani haiduna lamdam asigi miyamdagi khaigatkiba selfam adu kayamuk yamna karamam ongda sizinnakrage miyam khangna audit tawbiyu haiba kangbu amasu adumak thorakli Leiriba isu asi tumina laisinkhibagi mahutta makhatana social media da aina chumi hainabagi damakta adumak hunaduna leirabanina khwaidagi fariba asi isu asi hek hawdorakibadagi hawrakiba adugumna lamdam asida leiriba miyamna achum aran lepchasenu haiduna social media gi mateng lawkiba aduga chap manana
Licypriya maikeidagi RK production gi maikeidagi lawkiba interview adu one sided oiba interview ni mahakpu karimata tanaramde haiba wafam asisu hanjin hanjin adumak phongdoklibanina khwaidagi faba maong amada Thoingamba hairiba miyoi asisu Licypriya hairiba miyoi asisu RK production hairiba channel asida punnamak interview lawhanduna miya mangda mapung fana khangenduna wasi loisinkhibana yamna fare maduda nungairoi haiba taragasu Manipur hairiba lamdam asi media person amasung journalist masak nairaba kaya ama leiri makhogi manungda khwaidagi nungaigadaba ama khanduna miya mangda khanghanduna platform ama khaktada cham manaba matam amada nakal animak asibu mana phongdok ningliba wakhan adu phongdok hanbagi khudong chaba ama piba taragadi Licypriya gi maikeidigi misang mikai nai one sided oi haiduna pendaba phongdok liba adusu leiraroi RK production asi neutral oi oide haibudusu adumak khanglagani aduga maru oina thokriba thawdo aduda kanana chumi kanana lali haibadugi ayamba sarukti miyamna adumak lepa ngamlagani asumna tawwa taragadi luraba lanfam asida aikoi maselgi marakta napang napak tanaduna adumak hunnariba asisu loisinabagi yamna chawba maram ama fangani